Hey guys, good morning. Mayam ngasi yaoshang sports su tawdoine bako. Ado hujikse kwakta da moigi hujikandi khara adum outskirt oiba khungang singje adum haidi imphal da tawna bradi khangde bako mandi phambado numit nairaga adumaina hapta gi kwakta da ju Thursday khudingi phamme ba. Ado huji chatse aina huji chatse aina khoi loishanari bako do thok tore. Duduga halaga mogi maugai gi sports su yaw banangadra khangde bako ado sum yengage am sum chara ke mathang muthang khoi dom cha phammi sida me mandi je sida leire ji changurani noi shui hai bako injang phiron haidi phangdaba pot leite hai ba do sum yengurani Fngdaba leite yung chaka mayam yol Sida fazaba leibra chahi tarit muki matra samna Caning jadi. Nanti 45 kilo tak? Wah, ya itu lah. Kilo makai dari bima.